ꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯄꯥꯝꯕꯗꯨ ꯁꯤꯁꯤꯅ ꯒꯣꯜꯁꯤꯅ ꯆꯥꯏꯕꯤꯔꯣ ꯑꯗꯨꯒ ꯄꯥꯝꯗ꯭ꯔꯒꯅ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯡ ꯀꯝꯄꯅꯤ ꯆꯥꯏꯕꯤꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ GSP ꯀ꯭ꯔꯣꯞ ꯁꯥꯏꯟꯁꯅ ꯄꯨꯊꯣꯛꯄ ꯒꯣꯜ ꯀꯣꯏꯟ GRꯅ ꯈꯪꯅꯔꯤꯕ ꯕꯥꯏꯑꯣ ꯁ꯭ꯇꯤꯃꯨꯂꯦꯟ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯒꯤ ꯃꯆꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯉꯁꯤ ꯒꯣꯜ ꯀꯣꯏꯟ GR ꯁꯤꯖꯤꯟꯅꯕꯒꯤ ꯍꯥꯏꯗꯤ ꯑꯐ ꯐꯠꯇ ꯀꯥꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯅꯀꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯊꯦꯡꯅꯕꯤꯕꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯪꯅꯕ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨꯅꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯟꯗꯛꯁꯤ ꯂꯧꯁꯤ ꯈꯔ ꯊꯦꯡꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯅꯕꯅ ꯈꯟꯅ ꯁꯨꯝ ꯊꯤꯔꯛꯄꯗ AR ꯑꯦꯒ꯭ꯔꯣꯒꯤ ꯁꯤꯗꯒꯤ ꯒꯣꯜ ꯀ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯕꯅꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯐꯧꯁꯤ ꯁꯥꯍꯧ ꯂꯩꯅ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯅ ꯍꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯁꯤ ꯈꯜꯂꯦ ꯃꯁꯤ ꯑꯗꯨꯝ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯦꯅꯁꯨ ꯁꯤꯖꯤꯟꯅꯔꯅꯤ ꯃꯁꯤ ꯍꯣꯏ ꯑꯗꯨꯒ ꯉꯁꯤ ꯒꯣꯜ ꯀꯣꯏꯟ ꯍꯥꯞꯈꯤꯕ ꯍꯥꯔꯗ ꯇꯣꯠꯂꯒ ꯆꯥꯏꯈꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯒꯣꯜ ꯀꯣꯏꯟ ꯍꯥꯞꯈꯤꯕ ꯅꯨꯃꯤꯠꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ ꯒꯣꯜ ꯀ꯭ꯋꯤꯟ ꯍꯥꯞꯄꯒ ꯆꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒ ꯊꯥꯗ ꯅꯨꯃꯤꯠ 20ꯅꯤꯃꯨꯛ ꯁꯨꯔꯦ ꯅꯨꯃꯤꯠ 20ꯅꯤꯃꯨꯛꯀꯤ ꯍꯥꯏꯗꯤ ꯍꯥꯞꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ 20ꯅꯤꯃꯨꯛꯀꯤ ꯔꯤꯖꯜꯠꯁꯅꯦꯕꯀꯣ ꯍꯥꯞꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯔꯕꯅꯤ ꯃꯁꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯦ ꯍꯥꯏꯗꯤ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯖꯒꯦ ꯑꯗꯣ ꯁꯣꯝꯒꯤꯁꯤꯅ ꯂꯤꯡꯈꯤꯕ ꯍꯥꯏꯗꯤ ꯀꯀꯥꯒꯤꯁꯤꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯈꯦꯠꯅꯕꯒꯤ ꯅꯨꯃꯤꯠꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯕꯤꯒ ꯃꯁꯤ ꯃꯥꯒꯤꯁꯤꯒ ꯑꯩꯒꯤꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯆꯥꯡ ꯈꯦꯠꯅꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯈꯦꯠꯅꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯀꯀꯥꯒꯤꯅ ꯍꯥꯟꯕ ꯈꯤꯇꯪ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯥꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯥꯀꯟꯒꯤ ꯂꯧꯐꯝꯁꯤꯁꯨ ꯈꯔ ꯍꯥꯏꯐꯦꯠꯇꯪ ꯅꯝꯖꯒꯦꯕꯀꯣ ꯍꯧꯖꯤꯛ ꯒꯣꯜ ꯀꯣꯏꯟ ꯍꯥꯞꯈꯤꯕ ꯂꯧꯐꯝꯁꯤꯒꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯐꯧꯒꯤ ꯁꯍꯧꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯎꯔꯤꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯑꯗꯨꯝ ꯐꯨꯠ 2.5 3 ꯑꯗꯨꯝ ꯋꯥꯡꯅꯗꯤ ꯎꯔꯦ ꯑꯗꯨ ꯀꯀꯥꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯐꯧꯗ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯈ꯭ꯋꯥꯡ ꯌꯧꯕꯒꯤ ꯆꯥꯡ ꯌꯧꯔꯦꯀꯣ ꯑꯗꯨꯒ ꯀꯂꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯧꯐꯝꯁꯤꯒꯤ ꯍꯥꯏꯗꯤ ꯐꯧꯒꯤ ꯃꯆꯨ ꯃꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯣꯏ ꯍꯥꯏꯗꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯠꯇꯕ ꯃꯑꯣꯡꯗ ꯃꯨꯁꯨꯛ ꯃꯨꯕꯗꯨꯁꯨ ꯅꯠꯇꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯁꯥ ꯌꯥꯝ ꯁꯦꯡꯅ ꯒ꯭ꯔꯤꯟ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯁꯥ ꯐꯕꯒꯤ ꯒ꯭ꯔꯤꯟꯗꯨ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯥꯀꯟꯗ ꯂꯩꯖꯔꯤꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕ ꯂꯧꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯒꯣꯜ ꯀꯣꯏꯟ ꯍꯥꯞꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯂꯧꯐꯝꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯥꯡꯗ ꯎꯔꯤꯕ ꯂꯧꯐꯝꯁꯤꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯤꯂꯔꯤꯡ ꯑꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯗꯨꯝ ꯃꯁꯥ ꯑꯗꯨꯝ ꯁꯣꯟꯅ ꯃꯆꯥ 2-3 ꯈꯛ ꯊꯣꯛꯄ ꯑꯗꯨꯝ ꯎꯏ ꯑꯗꯨꯒ ꯐꯧꯒꯤ ꯀꯂꯔ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯅꯥꯀꯟꯗ ꯒꯣꯜ ꯀꯣꯏꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣ ꯁ꯭ꯇꯤꯃꯨꯂꯦꯟ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯂꯧꯐꯝꯁꯤꯅ ꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯃꯆꯥ ꯐꯖꯅ ꯄꯥꯛꯁꯅ ꯐꯖꯅ ꯃꯆꯥ ꯀꯣꯛꯏ ꯑꯗꯨꯒ ꯃꯆꯨ ꯃꯃꯦꯟ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯒꯣꯜ ꯀꯣꯏꯟꯒꯤ ꯔꯤꯖꯜꯠꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯅ ꯂꯩꯕꯤꯔꯝꯕ ꯑꯗꯨꯒ ꯀꯀꯥꯅꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯕꯒꯤꯗꯃꯛꯇ AR ꯑꯦꯒ꯭ꯔꯣꯒꯤ ꯇꯤꯝꯗꯒꯤ ꯀꯀꯥꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯒꯤ ꯂꯧꯐꯝꯗ ꯍꯥꯔ ꯏꯆꯪ ꯆꯪꯗꯅ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯁꯨꯞꯅꯒꯤ KG 3 ꯈꯛ ꯍꯥꯞꯄꯤꯔꯒ ꯑꯗꯣꯝꯒꯤ ꯂꯧꯐꯝꯒꯤ ꯐꯧꯊꯣꯛ ꯑꯗꯨ ꯆꯥꯗ 10ꯗꯒꯤꯅ 15 ꯐꯥꯎꯕ ꯄꯣꯠꯊꯣꯛ ꯍꯦꯜꯍꯟꯕ ꯉꯝꯂꯕ ꯒꯥꯔꯦꯟꯇꯤ ꯄꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯗꯛ ꯃꯈꯜ ꯑꯃꯅꯤ ꯒꯣꯜ ꯀꯣꯏꯟ GR ꯄ꯭ꯔꯗꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯒꯣꯜ ꯀꯣꯏꯟ ꯍꯥꯏꯅ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯟꯕꯣꯛꯁꯇ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯊꯥꯖꯔꯛꯂꯒꯦ